Maroiba Pau, Siro Lily Festival, the Sargabalaka, the Maite Sing Cookie Sing area, the Power Chatpayaro, Hyba Cookie Students Organization Delhi President, Pauza Cook Guitegi Matakta, FIR Ama Impal Police Station, the register Tokre. Aran Belenga Clon Laibana, Chokot Pangam Dabani, Chokot Bamadi Nungaya Pabakunai, Ama Sem Nava Equimiam, Mikap to Anbamato Tai Haina, MP Bimol Ako Jamna High Cray. Ilalonba Mahiroi Amayaunamyoi Ani KS and a Pare Hairi. Amade Laikidaba Kungataruk Subas CRPF Battalion Gi second in command M Pravogi Tawayau Hakchanga si Impal the Purakre. Krumjari ISTV Pau Ming Tabi Simutaram no Cherry, Hausi Pau, Santon Pizari. Thasiki Kundagi, Ukrul the Pangtokadoriba, Sirui Lily Festival, the Saruk Yaba Lakadaba, Maite Sing, Cookie Sing area, the Power Gat Payaro Haiva video Ama, social media, the viral Oirekiba, Cookie Students Organization, KSO, Delhi President, Paujakub Guitegi Matakta, Tongan Ba Press, Media Sing Yauna, RPI Women Wing, Imaja Maganipan Amade, Imagi Mairana, FIR Ama, Impal Police Station, the register Tokre. FIR register to Wasika Marilena RPI Ima Chamanipan executive member ODB KSH Anitana Paumi Shinda Cookie Students Organization Delhi President Oiriba Bagjakub Guitena social media the Tagalakiba video Asida Nungai Tabakaya Amapauhale Masida Mahakna Karigidamakta Siri Lily Festival Asida Sarukyaba Chatkadoriba Ichil Inau Sinda Kihan Kanganbaki Tabak Chathagadoriba Ase Mahak Kanano Paujakoi Guite Hariba Mio Ase Mamang Taktagi Hona Manipur Gimatang the Wapam Kaya Ama Semjin Chazilaga Manipur Tugai Naba Sinba Mio Amane Masida Natana E Pau the Tabak Togeriba Sindasu Kihan Kanganba Kaya Amatoba Mishak Amane Masida Karigumba Siri Lily Festival the Saruk Yabachatpa Ichil Inau Sinda Aso open Kudong Tiba Tok the Nabagidamak Lenga Kamari Lenaba Singna Atuba Matam the Pagadabani Haiki. I could get high about Mio Asea, Masi Pada Bayaroi, plus Mahagasea, Atuma Matamda, I could get Labiriba, I could get Force Marilenaba, Force Mayamsina, Force Mayamsina Mahapu, Pazan Puzin Viduna Mazatam, Tamgadabani Habasea, Masimasu Tamzage Haiduna, I could get Osigi. Manakta koi ngasi FIR se thazaba lakjab SPG manakta koi FIR se thazaba lakjabani akoi hoje chathagadori ba akoi festival asida hari ba akoi gi triton sugumba tongan ba section mayam da triton lakwa hai base masi akoi gi manipura lebiri ba akoi gi active service ta lebiri ba forcing na masi mahapu phajin punjin betona mahapu thambiu aduna tabataragadi akoi na lo haina lo lai haina khaliba pot ase Masi ekoi laitabagum khalakani habase ekoina thamjaramge haidana ekoi ngasi ekoi gi RPI gi masam ne pansana lakjaraga asigumba FIR se thajabani Aran Belenga Clon Laibana Chokot Pangam Dabani, Chokot Pamadi, Nungaya Papa Kunai, Amasem Naba, Equigi Miam, Mikap to Anbamato Tai Haina, MP Bimol Akoijam Nangase, Manipur Crisis Issues of Governance and Political Leadership, Hibisham Sidapangtopa, Political Discourse, Miamgi Mipamda High Cray. Novo Foundation Palace Compound Sinduna Dharmalaya Social Welfare Center Brahmapur Nahabam the Pangtokba Miam Gimipam Atuda retired IS Dr. R.K. Nimai Impal Review of Arts and Politics ki editor Pradeep Hanjawam Advocate B. Supriya retired Lieutenant Colonel Dr. Tanshubham Hemo Amade Ideal Girls College Akampat ki Associate Professor Dr. Brahmachari Mayum Sarad Chandra Sarmana Sarugyaki Miamgi Mipamatuda MP Dr. Bimol Namakatana India Lengang na Chaukat Thorangi Damak Thadarakliba Kudong Chabasing Asi Manipurda Misgovernance Laibana Janabi Amagum Cheda Amadi Ministry ki website Kak Pangtok Patengnare Anova Manipur Amasemsi Hairagadi Aikogi Miam Punawakal Taminaba Matautai Kwaidagi Lairaba State Oiraba Manipurda Semilon Chaukat Hanbada Lairik Laishu Ningtin Haiba Amadi Masamo Paba Miam Changi Manipuri Kunaida Jahi Jam Chanigi Mamangdagi Tiziliba Taziliba Sintep Asi Shoandana Sat Pahaibasi Ngasi Hingliba Mirol Asigi Taudangni Aikogi Miam Mikap Topa Matautare Haiki
political consciousness public se what le se kari gi no se sahi kun he le bai no se kan khalak se private school ga government ge school ga se kari khena ge se gi problem ma India da su chaw na le Manipur sina private school enrollment the number 1 oire ba khoina khwai da wang ba India se aduna India da kari ba government gi school sing ge thing le hai the education system se ninghai da collapse so ni hari se Manipur da ninghai roi ba ho se kari no private school da suk yam na tam na ba enrollment swai wang na private school gi ke no se suk yam na percentage wang is Manipur India da mangjin thana chen is kari no na na kan da report se da mu kari le rong ge da ahin ba season na ba paisa ahin ba lai ba income lai ba gi ne ai sigi Manipur se na khona singang gi manung da gi han sang ga cancer soina na ra ga lai ba khunai ne ba se na khona se ba governance praja miyam se conscious oi bom chang ne larik la shu haiduna tami bai cha sing inau sing sina lekai da salaga central scheme sing se kari no aina ta ko mo jing mathau ta sigi miyam gi makeup thuk lai tra ga di chahi lising ani le ba iram dam sam rak sige imana hu sibani lai te har ga manu na tin dong na chara khoi se sira abas khunai ne ba complete misgovernance रिम्स मनुंग स्टाफ सिंदा वॉलंटरी डोनर सिंगे ई ललोनबगे अचौबा रेकेट लेरबरा हाइबगे चिंगनब लेरे ई ललोनबा महैरोय अमा यावना मियोय अनि KSA ना फारे हाइरे खुयाथोंग द लेबा कंगलैपाक स्टूडेंट्स एसोसिएशन की ऑफिस द पांगथोकपा पाउगी मिफमदा KSA की सेक्रेटरी जनरल संजोय खुलाकपन हाइकिबदा लमदम असिदा अना लायंग दा इगी अवाटप लेबना मरम ओइरगा लनाई ओइना थोरकलगा ई पीरगा इगी मथौ तारकप सिंगी सिजिनरगा मियोयबगी पुंसी कनमिन्नबना लनाई अमदि CSO सिंगना मियामगी पुकनिंग थौगतलिंगै चेरक असिदा यामना मथोंग हुक्तबा मवोंगदा इगी मथौ तारकप सिंगदगी सेल लौरगा ई योलंबगी मियोय अनिंगसी KSA ना थेंगनरे हाइरिबा मियोय अनि अदुदे ललामबुंग मखोंग नाउशेकपम लेकाइदगे तोंगब्रम रणबीर चही 38 अपोप लेखिद्रबा तीमनी अमदे क्वाकैथेल लाइश्रम लेकाइदगे मणिपुर कॉलेज दा BSc 4th सेमिस्टर तमलिबा लाइश्रम रिवानंदा चही कुन अपोप L नंदबाबू अमसुंग अपोपी L माला कवे तोंगब्रम रणबीर हाइबा मिसक असि ममांगदसु कारबार असिगा मरी लेनना फारुरबा मिसक अमसुनी अदुबो थबक असि मखा चथरगा लाकपने मखोइदगी कारबार असिदा रिम्स की सिक्योरिटी अमसुंग स्टाफ चेन्नई हाइबा खंगबंगमले मियोइसिंग अदुदी सिक्योरिटी ओइबा प्रियोचान इबोचौ इंगोचा स्टाफ सिंगदा एलेक्स एलियस बुस्पा अटेंडेंट टेक्नीशियन साटा टेक्नीशियन अमसुंग अटेंडेंट ओइबा अनवर कौबा मियोइसिंग असि चेन्नई हाइरे अमरोमदना लिलोंग अताव खोंगदगी अतार मोइरांग सवोंबुंगदगी मंगीजाव क्वाकैथेल लाइश्रम लेकाइदगी पर्लिन अमसुंग अतोपा मियोय अनि अमना ई डोनर थीबा पेसेंट पार्टी का कांटेक्ट तवी हाइना मियोय अनि असिना फोंदोरक पलेरे मियोय बगी ई लौरगा सेंदान लंबी ओइना सिजनबा सी KSA ना तराइना लौदे ई पीबा लाकपदा ममांगदा पीखिबगी येतुंगी मखुल ताद्रगदे ई पीबा यहली हाइरिबसी करमननो ई डोनर अमना ई पीबदा चना कांगलोल कयांगाक तबयादे तोंगब्रम रणबीर रिम्स मनुंगदा चंगदे अदुबु डोनर नदी ब्लड बैंक दा ई पीरी लाइश्रम रिवानंदा मसा फेब्रुआरी थादगी था असि फावबदा अहुमलक ई पीख्रे मसिदा ब्लड बैंक स्टाफ जेनरोइदबगी मरम लेते KSA ना हिरम असिदा अकनब मिडियंग चंगलगनी रिम्स की मेडिकल सुपरिटेंडेंट यावना मरी लेनब सिंह उनरगा चेनब सिंह खंगदोकलगा लीगल एक्शन लौखतनब तक्सिलगनी हाइखि अनाब लेंबगी इदी दरकार लेब मियो क्यादगी पैसा लौथोक्तुना अमु पैसा लौथोइबा मियो सिंगसिना मसाग मसा ओइबा मरियंग मी थमदुना डोनर कयाबु ई पिजनिंगबा वॉलंटरी ब्लड डोनेट तनिंगबा कयाबु खोमकांदा मोइबु सिनरकांदा पैसा तानबगी लंबीदा सिनरमगी थदोंख खैना थेनजबनी अदुगा हारिबा थबक सिंगसिदा रिम्स की सिक्योरिटी ओइबा मियो सिंगदुना मसिदा लेबा स्टाफ खरासु चेन्नई हाइबगी चिंगनबा लेरे मखोइनासु हाइजबसु यावरी अदु हारिबा सिंगसि लेरे पुदु मानस थदोक थोखरे हारकांदा रिम्स की अथॉरिटी केता यंगसेंदना अदुम कनागुम खरना चंगागा तोनिंग मंग तौर खोलगा वॉलंटरीली ब्लड डोनेट तोनिंग मियो सिंगदगी सोना पैसा तानबगी थबक चथबसे असि याम लाइबक थीबनी अदु थदोक असि केसेना तराइना लौदबगलोना हारिबा मियो सिंगसि मथक्ता सबसाबा आइन दिबा चराक सिंग पिबिनबा अदुगा लोना असिगुम थबक सिंग थोक्तनबा मारा लेजदबा समजबा ब्लड डोनेट तोनिंग मियो क्याबु सिनरकांदा सेंदा लंबीदों सिनरिबसे मसि याम सावबा दंडी पिबिनबा मइलेना सिंगी पुनिंग सिंग
Tongbram Ranbirna E Yonbagi Thabak Asi Chahi Kulom Sure Toke Khalagasu Peasant Party Dagi E Pinaba Sinbiu Haina Lakpadagi Makacha Tharkbani E Unit Amada Lupalising Ohumdagi Lising Mari Chamanga Pauba Pangi Rimski Staff Dagi Hairakpadagi Mahakaloina Ribasingna E Donor Tiraga Makoida E Pihanbani Donor Pangdaba Matamda Donor Timinariba Palin Mangijau Bizena Chingbana E Pibasu Yawi Lilongdagi Attendant Oiba Anwar Samurodagi Security Oiba Priyo Chana Sel Pirakpane Rims Manungdagi Mahak Changba Yade Haike Laishram Ribananda Mahak Namahaki College ki Mamanaba Singda Yungi Ahalaman Anaba Yaubagi Igi Matau Tabalere EPBU Haina Hairaga Mamanaba Singda Epihan Bane Hausi Pawada Mamanaba Kulom Epihan Kre Haike Aina koi khangna halamagi moi mi ana iwapagi dona daka wai noi piba yaga da kho katai hanga waina tawi ta amma bele gadi are moi siek tawi mo tam khudang ida nidan makhon tar ga dilauti aina lising mari sanga pi wai ala yam le khoma le ga mari piram ba su yawi ale ahum sanga piram ba su yawi yam man sahi kun muk sure nongmada ani piba yawi ahum piba yawi pi da su pi da su yawi babina gi jo moi patient tor lakpa yawi Tirak Payawi, Adum Matangaraga, Adum Donor Puraga, Adum Salangi, Zenemski Sodum Yawi, Adum Salangi, Donor Puraga. Moizena, Sumaitobani, E Lake, Me Lake, Adraina, Anawar Gisu, Tolga Hangaga Piva Yawre, the Pio Sansu, Hangaga, Zibai Pontola me. Kungataruk Suba CRPF Battalion gi Second in Command Maharabam Prabhogi Thawai Yaudra Hagchang ngasi Impal International Airport Puraktuna Ikai Khumnabot Kre ngasi gi Ikai Khumnabagi Thoram Aduda Kurai SG MLA L Susindro Security Advisor Kuldip Singh Impal West ki SP KSS Sivkant CRPF ki official amadi imung manung yauna tongan mamakok thongba security personnel sing kayana saruk yake Prabo Awang Shekmai Mayai Lekai Dagini Masagi Chahi Nipugataruk Sukre CRPF ki Manipur Nagaland sector ki administration DIG R Duidangna Laikhidraba Maharabam Prabo Naxalite Yamna Kanba Mapam Amada Operation Chatharingaida Laibak Thiba Thodo Asi Thokibani M Prabo gi Mathong Masak Khangba Discipline Labor Officer Amane Laikhidraba ki Imung Manungda Su CRPF ki Maikai Dagi Yangsingani Haiki Nung si krat churak pa, jarkan si moy kono open area of ni modu nung churak pa do moy si shade pan bi krat marak shade low kanda thunder lightning do na moy strike to do moy troops khara ga ma se sok pa adma je hospital pu da ma se unfortunately ma di lekhidre adun mi te do ko su yam nungai te ma gi planning se khuni su khange ma division yam chaun le service to do na ma gi plan se education matang da miam le hojikan si education da tamning ga tamangam do ma na si planning gi ma yam chaun le ram mani ma se ma di ko CRPF su ko kawre he is one of the most heroic officer in CRPF but then pension chap ba so ko thaduk te kono ko CRP gi kono je equations ga do moi di so thadu ma cha su pick rim ne ko yeng sing World Hypertension Day Lisingani Kungamanga gi Thoram All Manipur Bar Association gi office ta pangthokre Measure your blood pressure accurately Control it life longer Hyperthimda Rims na Sintuna Pangthokiba Thoram Aduda Advocate Ladies Advocate Amadi senior members in the blood pressure check tauba ECG loba amadi sugar on bagi thabak su pangthoki Thauranga iroinana hypertension awareness program amasu pangthoki Thauramatuda senior advocate Khaide Mani senior advocate NG Prem Kumar amadi Rims neurology department ki HOD Professor TS Surasna Thauramapu Singh oike Awareness program aduda Department of Community Medicine Rims ki Dr. Christina Sobam amade Department of Cardiology ki Dr. Shinamlung Kamaina resource person oina wangang ki Thauram adu pangthokpagi matangda Rims Neurology Department ki HOD Professor T.S. Surajna Malem asida hypertension laibaki chang asi hengalakpa maroina advocate ki hiramda thabak tawriba sing asisu makoina tawriba sinpham aduna hypertension laibaki chang su wangkhalakpa asida hypertension ka mari leinaba tawba yaba check sing tawthoklaga masida ki karam na ngakthokadagi haibagi matangda awareness program amaga loinana sinbani haike Rims na sinjaduna Cherap Court Complex ta World
Hypertension Day Hyper Sida Lawyer Faculty Mayam Sibu Awareness People in Ngasigi program set Hamzavani Rimski Taraptagi Ngasi Aquina Togzagadu mainly Aquina BP Olaga Masigi Kogi Lawyer Faculty Singsida Kogi Awareness how to live a healthy lifestyle Habidugi Matanga Aquina Awareness Program Thamzagana Laksavani. NCD Shell District Health Society Thobal Nasu World Hypertension Day 2025 ki thoram ngasi YK College Wangjing da pangthokre thoram atuda Chief Medical Officer Thobal Dr. Wainokul Principal YK College Wangjing Professor KH Jugindro amadi PhD Khongjomgi MO in charge na athoiba mithung sing oina saruk yake thoram atuda NCD gi DNO Dr. M Bikramjit na tha ama chupna chathagadoriba thoram asida district asida tawgadaba program sing amasung activities kayagi matangda wangang bagaloinana thoram ase pangthokpagi tangai fadaba kayagi matangda phongdokhi CMO Dr. Wainokulna hypertension haibasi silent killer amani masi aikhoina chariba chakcha yuthaki habit ka yamna mari leinai spicy oiba polam thum amadi blood pressure bu henkat hanbaya ba polam sing sizinabaki chang hanthasi masagi chahi kunthra ki mathakta leiraba singna chahi amada tangai fadana hakchang amadi BP checkup tokthokpi haike thorongga mari leinana quiz competition amasu pangthoktuna makok mathang taraba singda athoiba mithung singna mana mathum sing yanthoke amade college asidagi hauraduna hypertension gi matangda paujel piba khongchat amasu chatke Hypertension gi laina dagi ngakthok na ba yariba makai tobacco gi polam chadaba afaba chinjak chaba amadi langtak na ba wakhal thadokpa mathau tai haina RIMS ki retired Professor Dr. Khatrimayung Kalana phongdokre ngasi measure your blood pressure accurately control it life longer hyperthimda Landmark First Pharmaceutical Limited amadi JB Chemicals and Pharmaceutical Limited ki sponsor makhada senior citizen Khunrakbam Ashina Sinduna Bangai da Labor Royal Academy of Manipur da World Hypertension Day gi thoram ga mari leinana pangthokpa thoram da phongdokhibani thoram adu ga mari leinana ahal oiraba singidamak free medical camp amasu pangthokhiba ga loinana ahal oiraba singna layeng bada sel thungi mateng piriba lupa lak manga phauba tengbang loba yaba PMJAY su yenthoke Dr. Kalana makha taraduna World Hypertension Day asi lisingani manga dagi palan tauba horakhibani masigi maru oibadi malem gi oina blood pressure ki laina leiba mioi lak kulom surakpa amadi hypertension ki laina na narakpa migi masing chang yamna wanglakli base health sector da thabak toriba sing NGO amadi CSO singna awareness piduna miyambu wakhal tahanbagi pandam da pangthokpane Manipur gi oina su mioi chamagi manungda mioi kunthra blood pressure ki laina leire India ki state ayambada su changwangna hairiba laina asina nari maruena cholesterol wangna yauba sanga atekpa chaba thadokpa kwa khaini talab amade nisha ki polam sing asi chadaba hypertension dagi ngakthoknaba awaba amade langtaknaba wakhal thadokpa mathau tai ngasigi pre-medical camp asida mioi chama hena laing balaki masigi manungda mioi kunthra romna blood pressure amade diabetic na naba mioi kulom thengnakhe pre-medical camp asida company singna hidak langthaksu lemna pikhi hairi hypertension thukoi maramje akoina makhalani thong khadokpe amani essential when khadaya factor amai amana secondary habidi masai thyroid ki ana leba adrenal gland ki leba kidney ki ana leba du moi blood pressure am wang galle adu essential hypertension dadi akoina khadaba praman mayamda thumji ka hen sabi daba nomda gram ani ahum yen sabi daba Lamdamasigi ngakshel gi thorangda marueba achoba thodang loduna lakdiba BDF singi wakat ngasi phawbalengang na tabidaba amade pithokpidabadagi pendaba phongdoktuna BDF personnel singna khungakpagi thabak toktuna khulai thadoklagani haina lawrakliba khongthang asi tabada thamoi sukna nungaite amade maram chaba BDF singi wakat khudakta thabakta onthokadabani haina JDU state ki VP Sanjoy Hanthemna state asigi governor amade mari leinaba authority singi pungning chingsilakli Mahanamakatana BDF personnel singna handake Kanglup Kilan ashida loriba thodang mamal yamna chawi
khunja singi thawai kannaba pochai amadi yum kai kannaba ahing nungthil khaktana thawai khubak da haptuna khonariba thauna pharaba bidep singbu ikai khumnaba utuna makhoi gi wakat amadi demand oiriba thabak tawbagi matam sangdo khanba amadi thagi salary hengat anba haibasi pithokpham thoi haike masigidama state asigi governor Dr. A.K. Bhalagi pungning chingslakle Pandam sigi hojik governor oibiri his excellency Dr. A.K. Bhalagi na athuba matamda VDF sing ni makun talibu demand si thabak to onthok pidana makoina hana leiriba village ngak sen bagi masum miam ngak sen gi thogdang si athuba matamda hanjin namgi damta kui media gi kuthangda ei samuk social worker Kumi Kendra ki social worker masung Janata Dol United ki state ki vice president ama oina governor ki pungning amasung mari lena bo authority pung ke pung sinjari College of Agriculture Iroi Semba Cow Imphal Fooder and Livestock Wage Intervention for Livelihood Improvement of NE8 Farmers ki Makhada Imphal West District Cattle Rearing, Breeding and Livestock Multipurpose Cooperative Limited Maitram ga Khushamnarga Interaction Cum Input Distribution Program Pangthokre. Thoram aduda farmers singda sanchajik oina thanaba maru amade sprayer sing yanthoki. Imphal West District Cattle Rearing, Breeding and Livestock Multipurpose Cooperative Limited Maitram ki chairperson N. Joy Chandrana Manipur da san loiriba farmers singna thengnariba awabasi maru oina bijanaba sajikki awat palaiba asini. San loiriba farmers singna san machinjak watanaba sajik thaba tangai fade haiba pandam ga loinana asigumba sajik thanaba maru sing asiyan thokpane. San loiriba farmers singna sangom yonpham leitabagi awaba ama leiriba asisu hantha hanaba union na district sing da leiriba union gi farmers singa pullaga athubada ising amade sangom powder haptaba Yaipubi Kauba package Tauraba Sangom Atubada Putoklagani Haiki. Our nurses, our future, caring for nurses, strengthen economics, Hyber Timda, state level conference among us, she's the Academy of Health Sciences K. Hall Jida Pangtokre. She is the Academy of Nursing and Nursing Department of Caesar Hospital and Research Institute Private Limited na Manipur Nursing Council ga khusham naduna pangthok pathoram aduda Caesar Hospital and Research Institute Private Limited ki chairman cum managing director Dr. K.H. Palin, registrar Dr. A. Jamuna, assessor NABH ki former principal Avanti Gopan Amade, she is the Academy of Nursing principal Dr. C.H. Babita, Principal na Sarugyaki. Dr. K.H. Palina, India ki oina Kerala gi hek mathangda nurse professional asida masing khwaidagi yambasi Manipurni adubo nurse ki award pasti Japan, Germany, Singapore na chingma mafam singdadi demand yamna lay maram aduna nurse singi sel thungi phibam phaganna bahonabada asigumba khudong chaba kaya yengbaki tangai fadab amasu oi. Nursing na thabak tawbada thengnariba khudong chadaba kaya ama leiriba sing asi hantha handuna healthcare sector ge backbone oiriba nursing gi phibam phaganaba akhanaba miteng kaya mathau tari phongdokhi. Nurses are the backbone of nursing system, providing compassionate care, comfort and reassurance to patients and their families. They work tirelessly, often behind the scenes, to ensure their patients receive the best possible care. Their contributions are invaluable. Their impact on the patient outcome is immeasurable. As we look to the future, it is clear that nurses will play an increasing vital role in driving economic growth and improving the healthcare outcome. With the global healthcare landscape evolving rapidly, nurses must stay abreast of the latest advancement in medical technology, research and best practices. The continuing nursing education program at SAHAS is a testament of commitment to excellence in nursing practice. As we celebrate International Nurses Day, let us reiterate our commitment to supporting and empowering nursing profession. Let us recognize their dedication, hard work and selflessness. Kundrapam SC Manungchana Ladiba Sinam Mamang Lekai dagi Masagi Jahi Hupumanga Suraba veteran athlete Purisabam Tolango Nomagi Apang Batavak Suduna Yumpuri Magna athlete Masanada Tawai Yauna Sanaba Hortuna Manipur Gidamak Minchat Purpangamle Hiramsida Powder Mama.
ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯦꯟꯗꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯤꯅꯥ ꯃꯃꯥꯡ ꯂꯩꯀꯥꯏꯗꯅꯤ ꯕꯦꯇꯔꯤꯌꯟ ꯑꯦꯊꯂꯦꯠ ꯐꯨꯔꯤꯠ ꯁꯥꯕꯝ ꯇꯣꯂꯨꯡꯉꯧꯒ ꯎꯅꯗꯨꯅ ꯃꯍꯥꯛꯀꯤ ꯁꯥꯟꯅꯕꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯃꯥꯡꯒ ꯊꯦꯡꯅꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯇꯥꯃꯤꯟꯅꯁꯤ ꯑꯣꯖꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯣꯖꯥꯒꯤ ꯏꯆꯥ ꯀꯌꯥꯅꯣ ꯑꯗꯒꯤ ꯏꯇꯩ ꯃꯣꯏꯅ ꯀꯔꯤ ꯀꯔꯤ ꯁꯤꯟꯐꯝ ꯄꯥꯏꯕꯤꯔꯤ ꯑꯩ ꯏꯆꯥ ꯀꯩꯅꯣꯅꯤ ꯑꯅꯤꯅꯤ ꯑꯅꯤꯁꯦ ꯏꯇꯩꯃꯁꯤꯗꯤ ꯅꯣꯡꯒꯤ ꯃꯥꯒꯤ ꯊꯣꯛꯑꯕ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯊꯕꯛ ꯑꯗꯨꯝ ꯇꯧꯔꯒ ꯐꯦꯃꯤꯂꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯊꯕꯛ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯖꯩ ꯑꯗꯨꯒ ꯏꯆꯥꯁꯤꯡꯁꯤꯅ ꯅꯣꯡꯃꯒꯤ ꯑꯐꯪꯕ ꯃꯣꯏꯒꯤ ꯑꯗꯨꯝ ꯁꯨꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏ ꯍꯤꯡꯅꯕ ꯂꯝꯕꯤꯗ ꯑꯗꯨꯝ ꯆꯠꯂꯒ ꯃꯣꯏꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯤ ꯌꯨꯝ ꯄꯨꯅꯕ ꯍꯣꯠꯅꯕ ꯑꯃꯗꯤ ꯁꯥꯟꯅꯕ ꯍꯣꯠꯅꯕ ꯑꯅꯤꯁꯤ ꯑꯣꯖꯥ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕꯗ ꯀꯔꯤ ꯈꯨꯗꯣꯡ ꯆꯥꯗꯕ ꯑꯣꯖꯥ ꯀꯔꯤ ꯊꯦꯡꯅꯕꯤꯔꯤ ꯁꯤꯒꯤ ꯈꯨꯗꯣꯡ ꯆꯥꯗꯕ ꯍꯥꯏꯕꯁꯤꯗꯤ ꯏꯁꯥꯒꯤ ꯊꯕꯛ ꯑꯣꯏꯔꯣ ꯁꯣꯟꯃꯦꯟ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯕ ꯏꯁꯥꯒꯤ ꯑꯁꯦꯡꯃꯦꯅ ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯖꯣꯏꯟ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯅꯤꯡꯕꯗꯤ ꯊꯨꯡꯕ ꯉꯝꯗꯦ ꯀꯃꯥꯏꯅ ꯉꯝꯅꯤ ꯍꯥꯏꯕꯗ ꯑꯩ ꯁꯥꯔꯚꯤꯁ ꯇꯧꯕ ꯅꯠꯇꯦ ꯁꯥꯔꯚꯤꯁ ꯇꯧꯗꯕꯅ ꯏꯁꯥꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯌꯥꯅꯕ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯦꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯒꯤ ꯄꯥꯝꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯄꯥꯝꯃꯤꯁꯤ ꯑꯇꯩ ꯅꯠꯇꯦ ꯑꯩ ꯃꯤꯡꯆꯠ ꯍꯥꯏꯁꯦ ꯂꯩꯔꯒꯗꯤ ꯃꯤꯅ ꯕꯦꯕꯥꯔ ꯇꯧꯏ ꯄꯩꯁꯥꯁꯦ ꯃꯊꯟꯇ ꯂꯥꯛꯄ ꯌꯥꯏ ꯂꯥꯛꯇꯕ ꯌꯥꯏ ꯑꯩꯅ ꯄꯥꯝꯖꯔꯤꯁꯤꯗ ꯑꯩ ꯀꯥꯂ ꯂꯩꯇꯗꯅ ꯑꯩ ꯌꯥꯝ ꯋꯥꯅ ꯍꯤꯡꯖꯩ ꯑꯩꯅ ꯍꯜꯂꯛꯑꯒ ꯀꯔꯤ ꯆꯥꯅꯤ ꯑꯗꯒꯤ ꯀꯔꯤ ꯄꯤꯖꯅꯤ ꯀꯔꯤ ꯄꯤꯊꯛꯅꯤ ꯈꯪꯗꯦ ꯏꯊꯟꯇ ꯋꯥꯖꯩ ꯋꯥꯅꯤ ꯃꯔꯝ ꯀꯔꯤ ꯑꯁꯄꯣꯟ ꯃꯦꯟ ꯑꯃꯅ ꯑꯩꯅ ꯆꯠꯂꯨ ꯈꯣꯠꯂꯨꯕ ꯃꯇꯝꯗ ꯑꯩꯅ ꯄ꯭ꯔꯥꯛꯇꯤꯁ ꯇꯧꯔ ꯍꯟꯖꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯗꯥꯏꯠꯁꯦ ꯃꯇꯤꯛ ꯆꯥꯗ꯭ꯔꯒꯗꯤ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤ ꯅꯣꯡꯃꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯊꯩ ꯍꯥꯏꯕꯁꯤ ꯑꯩ ꯏꯁꯥꯅ ꯅꯣꯂꯦꯖ ꯇꯧꯖꯩ ꯑꯗꯒꯤ ꯃꯊꯪ ꯆꯠꯄ ꯃꯇꯝꯗꯗꯤ ꯕꯣꯟꯁꯨ ꯂꯧꯔꯛꯏ ꯕ꯭ꯔꯣꯟꯁ ꯃꯌꯥꯝ ꯁꯦꯀꯦꯟ ꯃꯌꯥꯝ ꯂꯧꯔ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯛꯏ ꯑꯩꯅ ꯈꯟꯖꯔꯒꯁꯨ ꯑꯩꯒꯤ ꯒꯥꯏꯗꯂꯥꯏꯟ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩ ꯍꯧꯖꯤꯛ ꯋꯥꯅꯤ ꯍꯥꯏꯕꯁꯤ ꯏꯊꯟꯇ ꯈꯟꯖꯩ ꯊꯕꯛ ꯁꯨꯕꯁꯤꯗ ꯄꯩꯁꯥꯁꯦ ꯐꯤꯛꯁ ꯑꯣꯏꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯒꯤ ꯀꯌꯥꯃꯨꯛꯇꯤ ꯑꯣꯖꯥꯅ ꯄꯩꯁꯥ ꯀꯌꯥꯃꯨꯛꯇꯤ ꯐꯪꯕꯤꯕꯅꯣ ꯃꯁꯤ ꯅꯣꯡꯃꯒꯤ ꯂꯨꯄꯥ 500ꯃꯨꯛꯀꯤ ꯆꯥꯡꯗꯤ ꯑꯗꯨꯃꯥꯏꯅ ꯏꯕꯤꯗꯤ ꯐꯪꯉꯝꯒꯗ꯭ꯔꯥꯅ ꯈꯜꯂꯤ ꯑꯗꯨ ꯄꯩꯁꯥꯗꯤ ꯐꯤꯛꯁ ꯂꯩꯇꯅ 500ꯃꯨꯛꯀꯤ ꯆꯥꯡꯗꯤ ꯑꯗꯨꯝ ꯑꯩ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯐꯪꯖꯩ ꯊꯕꯛ ꯃꯐꯝꯗꯐꯥꯎ ꯆꯠꯄꯗ ꯈꯔꯁꯥꯒꯗꯨꯗꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃꯗ ꯄꯩꯁꯥꯁꯦ ꯀꯌꯥꯃꯨꯛꯀ ꯂꯦꯝꯕꯤꯕ ꯈꯔꯁꯥ ꯆꯠꯈ꯭ꯔꯒ ꯂꯨꯄꯥ 200ꯗꯤ ꯍꯦꯟꯅ ꯂꯦꯝꯗꯦ ꯆꯞ ꯆꯥꯕꯤ ꯐꯤꯛꯁꯇ ꯍꯥꯏꯔꯒꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯂꯦꯝꯃꯒ ꯑꯩꯅ ꯌꯥꯅꯕ ꯑꯗꯨꯝ ꯆꯠꯂꯒ ꯑꯗꯨꯝ ꯍꯣꯠꯅꯔꯤ ꯋꯥꯁꯨ ꯋꯥꯅ ꯑꯋꯥꯕꯁꯤ ꯈꯥꯡꯉꯒ ꯁꯤꯒꯨꯝꯕ ꯅꯨꯃꯤꯠ ꯑꯃ ꯄꯨꯔꯛꯈꯤ ꯍꯥꯏꯅ ꯑꯩꯅ ꯑꯗꯨꯝ ꯋꯥꯈꯜꯗ ꯑꯗꯨꯝ ꯂꯦꯞꯄꯒ ꯑꯗꯨꯝ ꯂꯩꯖꯔꯤ ꯑꯗꯨꯝ ꯍꯣꯠꯅꯖꯔꯤ ꯄꯩꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯋꯥꯠꯂꯒꯁꯨ ꯀꯔꯤꯒꯨꯝꯕ ꯃꯤꯡꯆꯠ ꯑꯃ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯣꯐꯤꯁ ꯃꯌꯥꯝꯗꯒꯤ ꯁ꯭ꯄꯣꯔꯠꯀꯤꯗꯒꯤ ꯀꯔꯤꯗꯒꯤ ꯃꯌꯥꯝ ꯁꯔꯀꯥꯔꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦꯔꯒ ꯑꯩꯒꯤ ꯇꯣꯉꯥꯟꯕ ꯀꯩꯅꯣꯝꯈꯛ ꯊꯝꯖꯔꯝꯒꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯋꯥꯈꯜ ꯁꯥꯟꯅꯕ ꯍꯜꯕꯛ ꯑꯩ ꯍꯟꯕꯒꯤ ꯋꯥꯈꯜ ꯂꯩꯇꯦ ꯑꯩꯒꯤ ꯃꯤꯡꯆꯠꯁꯤꯃ ꯂꯩꯔꯒꯗꯤ ꯃꯤꯡꯆꯠꯁꯤꯃ ꯊꯝꯖꯔꯝꯃꯒꯦ ꯑꯗꯨꯒ ꯂꯝꯗꯝꯁꯤꯒꯤ ꯈꯨꯟꯒꯤ ꯑꯣꯏꯅ ꯑꯩꯅ ꯁ꯭ꯄꯣꯔꯠ ꯑꯣꯐꯤꯁ ꯕꯦꯇꯔꯤꯌꯥꯟ ꯑꯍꯟꯅꯕ ꯖꯥꯠꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯑꯩ ꯍꯥꯏꯕꯁꯤ ꯆꯞ ꯃꯥꯟꯅꯩ ꯃꯤꯁꯨ ꯁꯨꯃꯥꯏꯅ ꯂꯩꯔꯦꯔꯒ ꯑꯩ ꯑꯁꯤ ꯐꯒꯦ ꯈꯟꯗꯕꯅꯤꯅ ꯃꯣꯏꯅ ꯅꯤꯁꯥꯗ ꯏꯄꯥꯛꯇ ꯇꯥꯎꯔꯤꯕ ꯑꯗꯨꯒꯨꯝꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯀꯣꯛꯂꯛꯅꯕ ꯑꯗꯒꯤ ꯃꯆꯥ ꯃꯁꯨ ꯂꯩꯔꯤꯁꯤꯡꯁꯦ ꯑꯩꯅ ꯑꯐꯕ ꯃꯤꯡꯆꯠ ꯑꯃ ꯄꯨꯔꯛꯑꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯁꯥꯃꯛꯅ ꯂꯝꯗꯝꯁꯤꯗ ꯂꯩꯔꯦꯔꯒ ꯁ꯭ꯄꯣꯔꯠ ꯕꯦꯇꯔꯤꯌꯥꯟꯒꯤ ꯁ꯭ꯄꯣꯔꯠ ꯑꯣꯐꯤꯁ ꯑꯃ ꯂꯤꯡꯈꯠꯂꯝꯃꯤ ꯑꯗꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯃ ꯂꯤꯡꯈꯠꯂꯝꯃꯤ ꯍꯥꯏꯕꯗꯨ ꯁꯤꯒꯤ ꯋꯥꯈꯜꯗ ꯇꯧꯔꯒ ꯃꯁꯤꯗ ꯑꯩꯅ ꯍꯟꯕ ꯂꯩꯖꯗꯕꯅꯤ ꯁꯥꯟꯅꯕ ꯆꯠꯂꯝꯗꯥꯏꯗ ꯃꯌꯥꯝꯗꯒꯤ ꯀꯣꯏꯈꯥꯏꯗꯅ ꯆꯥꯛꯅꯤꯕꯗꯧꯅ ꯀꯣꯏꯅꯤ ꯅꯤꯔꯒ ꯃꯗꯨꯅ ꯚꯔꯥ ꯑꯣꯏꯔꯒ ꯆꯠꯆꯔꯨꯕꯅꯤ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯃꯥ ꯃꯌꯨꯝ ꯐꯖꯕ ꯑꯃ ꯁꯥꯗꯅ ꯂꯩꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯊꯋꯥꯏ ꯌꯥꯎꯕꯒꯤ ꯁꯨꯝ ꯁꯥꯟꯅꯖꯕꯅꯤ ꯃꯥ ꯍꯧꯖꯤꯛ ꯅꯣꯡꯃꯒꯤ ꯑꯐꯪꯕ ꯊꯕꯛ ꯆꯦꯛ ꯁꯨꯕ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯃꯤꯒꯤ ꯈꯣꯡꯕꯥꯟ ꯇꯧꯕ ꯑꯣꯏꯕ ꯌꯥꯏ ꯀꯩꯅꯣ ꯑꯃꯍꯦꯛꯇ ꯑꯐꯪꯕ ꯑꯃ ꯑꯗꯨꯝ ꯁꯨꯔꯒ ꯅꯤ ꯃꯥꯅ ꯍꯣꯠꯅꯖꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯁꯥꯟꯅꯁꯤꯗ ꯀꯩꯗꯧꯅ ꯁꯔꯀꯥꯔꯅ ꯃꯤꯠꯌꯦꯡ ꯈꯔ ꯆꯪꯍꯟꯅꯤꯡꯉꯤ ꯁꯤꯒꯨꯝꯕ ꯊꯋꯥꯏ ꯌꯥꯎꯕ ꯃꯥ ꯈꯛꯇ ꯅꯠꯇꯅ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕు ꯁꯥꯔꯇꯤꯐꯤꯀꯦꯠꯇꯪ ꯄꯤꯕ ꯀꯦꯁ ꯑꯦꯋꯥꯔꯗꯇꯤ ꯌꯥꯎꯗꯕꯅꯤꯅ ꯃꯈꯥ ꯇꯥꯅ ꯁꯥꯟꯅꯅꯤꯡꯕꯗ ꯀꯔꯤꯝꯇ ꯎꯄꯥꯏ ꯂꯩꯇꯕ ꯑꯗꯨꯅ ꯃꯥꯅ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯒ ꯊꯋꯥꯏ ꯌꯥꯎꯖꯕꯒꯤ ꯁꯨꯝ ꯁꯥꯟꯅꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯁ꯭ꯄꯣꯔꯠꯁꯀꯤ ꯂꯝꯗ ꯄꯋꯥꯔ ꯍꯥꯎꯁꯅꯤ ꯍꯥꯏꯅꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯁꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗ ꯌꯦꯡꯐꯝ ꯊꯣꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯄꯤꯗꯕ ꯇꯥꯔꯕꯗꯤ ꯉꯁꯤꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯁꯤ ꯇꯞꯅ ꯃꯥꯡꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯅꯕ ꯂꯩꯅꯔꯤ ISTV ꯄꯥꯎꯒꯤꯗꯃꯛꯇ ꯁꯒꯣꯜꯁꯦꯝ ꯁꯟꯖꯣꯏꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯀꯔꯅꯖꯤꯠ ꯁꯤꯅꯥꯝ ꯃꯃꯥꯡ ꯂꯩꯀꯥꯏ ꯏꯝꯐꯥꯜ ꯏꯁ Anti-Narcotic Drug Organization ANDOK amadi Kanglaipak Students Association KSA anina sinduna
Tungi mirolgi damak mayai kaba chinjaki ipaktagi aikhoi amata oiba lipunna iraipak asi kanminasi haibasida nomgi oiba awareness program amangasi Thobal Okramda leba Paradise English School gi complex ta pangthokre Thaurongi saruk ama oina mayai kaba chinjakna mamal naidraba punsi Khangu thakta loishili masakhaki khanduna mayai kaba nisa lalonba sing muthatlasi leipak khunai ama muthatnaba Muthat hanba ngamba mayai kaba chinjak siznaragum si haina paujel puba mahiroi singi khongchat amasu chatki school adudagi lamtharaduna chatkiba paujel khongchat adu Thobal Kaithel phawrama matung Thobal Mela ground dagi halaktuna school asimakta da amuk hana lamthungpham oike anti narcotic drug organization ki president Chingkhai Luwangna Aikoi giram damasi aikoi nangakcha gadabani haugalak liban ha singna drug talai chuduna laikhrabadi masak thok pathabak amata su tawba ngamlaroi aikoi gi naha singbu nisa ki ipakta gi kalho bahai basi aikoi pumnamaki yamna maru oiba thodang ni haike aikoi mai ka ba wafam mai ka ba chinja ati khagu aga aikoi iram nan kannak gi tamta aikoi si thabon da kan ati pa mu ne na aikoi le ko tabani ai ba timaga aikoi thadu me ro si Cultural Forum Manipuri Humpugatare Subama Pokumon Dongan Tongan ba award panglak labasing okpa amade RK Manida Kathokpa Literary Forum gi Thoram Jan Manipur Dance Academy gi auditorium da pangthokre Thoram atuda Art and Culture gi Special Commissioner Mongjam Joy Jan M Dance Academy gi Director P Bilas Cultural Forum gi President Professor Koijam Santibalana Chingbana Sarugyake Thauramatuda Cultural Forum gi ariba members sing da ikai khumnaba utpa remembering Thauramda ya school Khwairakpam Soibam Nungchikpa Gunindro Maitei Yengkhom Roma amadi Binapani Thosomda ikai khumnabot ki Sahitya Academy Award 2024 phanglakrabi haubam saitabati Bal Sahitya Puraskar Lisingani Kungamari phanglakraba Khatrimayum Subadani Yuba Puraskar Lisingani Kungamari phanglakraba Dr. Waikhom Chingkhai Nganba Ikai Khumnab Utuna Taramna Oke Cultural Forum ge Anoba Patron Member Professor Thiam Jakendra Busu Taramna Oktuna Khudol Piki Thauramatuda Cultural Forum na Puthokpa Ritu Chepong Supong Ki Pangthok lagadi Hariba Festival si ISTV Music Channel Pangthok lagadi Hariba Festival si ISTV Music Channel da hawbadagi loiba fawa live telecast thajagani Chabi shano nungo lei kansila ugabaya kairo shiroi In 2024, Comet School produced first position holder. With first position, my name is Shreya Karakam and I secured first position by person exam 2025. With 11 position holders and 27 subject toppers. Comet School guidance, moral support. Behind this success is a powerful shift. Digital smart learning. The school has provided advanced digital facilities from smart classes to interactive panels. The students have made learning more effective. Digital world Led by highly advanced faculty, our students don't just study, they understand, apply, and excel. Hi friends, adom na gari thau hapam matam dadi aphaba thau hamna bone. Adom gi khwaidagi maru ariba liver gi damukta di kari section thorang lo birib. Novo Camp Health Care gi original lipsa 5G na adom gi liver buson badai ngak thon. Liver gi mapangang kangkalan badana tana hakchang pumba gi energy hengalali chaba tumali acidity hantan. Sizinabiyo original lipsa 5G. Novo Camp Healthcare na sajaba original lipsep 5G ahum lawbada coffee cup ama free da hapchari. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon Power Chemistry NEET sa Shampat Laymadam Lakay Lane 3 different from others. Admission open for NEET Foundation course for NEET UG 2026. Limited seats, first come, first serve. Class commencing from 29th May 2025. Course duration 8 months. Please contact 700-5729-458. Honglakliba punsigi lambi sida araiba chaba yaba makhai sasinari. Adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra
liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghal lakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Caesar Hospitals marks 29 years of excellence in keyhole surgery. Join our free megastone detection camp from May 20 to 22nd, 8 am to 12 noon. Get free ultrasound and expert consultations. Enjoy up to 20% discounts. Call 9007 9007 94 or 9611 609611. Break matungda mukana taram nokcheri makata bapauda Handak lauktukiba Bosem Naloba High School Living Certificate Examination da Haukramban High School Kabo Waksingi Mahairoi kun exam thabada kunmak pass torupagi manungda Mahairoi Taragamangana First Division Mahairoi Nipana letter chatke Mahairoi Mangana Second Division da pass torukpada School Authority na sinduna Mai Paklaba Mahairoi Sing Taram na okre Thoram Asida ZEO Bisnupur E Gunamani School Atuki Headmaster NG Tomchow Retired Associate Professor CI College Bisnupur and Ibo Pisak Mangang Modern Club Kabo Waksingi President Su Oiriba Apunba Loop Kabo Waksingi President S Rameswar Maitai Amade Haukramban High School Kabo Waksingi Hindi Graduate Teacher M Bhaktasu Sarugyake ZEO Gunamanina Bisnupur District ki oina chahi asida Phol lauthokiba Bosem Nalauba High School Living Certificate Examination da Government School Kunganipan exam thabada School Nipan de Chada Chama pass tawe Haukramban High School asi Makatana Government School Singi Mingchat Purakani Thajai Chada Marbudra score toba ngamlabadi Mahiroi adu afaba Mahiroi ama oire takpane Haukramban High School asi Mahiroi chamanga gi mathakta tamhanna bokhonasi masida darkar leba infrastructure leihanna bokhonagani Oza Singh motivation toba ngamba oja ama oishi School asida tamba Mahiroi Singh tungi punsi lambida mai pakna bokhonabada Oza Singh mama mapa Singh amadi lekai miyam gi achoba thodang lei haiki School adugi Headmaster NG Tomchow na makatan haikibada School asida lisingani taraga-tareta transfer lakpani mahak na transfer lakpa matamda School asida Mahiroi kunga tarukhak leibada natana oza ki awat pa School gi akoiba ki phibam aduki matik yamna leirami adubo Haujikti School asige awat apa amata leitre amadi Mahiroi singsu afaba puthokpa ngamle masi khudimag Education Minister oiramba Nambol Kendra gi MLA Thaunauzam Basanta Kumar gi mapalnani hairaduna School asibu phaganaba amadi afaba Mahiroi puthokna bkhonabada mahaki achauba thodang logani Mahiroi singi mama mapanasu macha masu singbu afaba Mahiroi amamam ohena bkhonabada punna mateng pangminasi makhoi su afaba Mahiroi puthoknaba honari lakadaba chahi singdasu masidagi tadanaba honagani haiba wafam sing thamki Hairok apunba club sapong kiba chahi ani mapung pharakpagi mapokumon thorongaloinana lairi phaba Mahiroi sing amadi lamdam asigi mai purakraba sanaroi singbo taramna oktuna pungning thogatpagi thoram Hairok part 2 bazar umang laikol da pangthokre Club adubu lingkhat pada achoba thodang lauramba laishram mandir gi mitamda miyamna ikai khunabut ke thoramadu da saruk yakiba Hairok SC gi MLA Thauchom Radheshyamna Manipur da thokliba chahi ani pharaba irang asida awa ana taraba singidamakta mateng taunabagi damak imaibel singna luchinglaga naha kayana thona puthoktuna thorakiba club amani Irang asida Hairok na laukiba thodang sing lamdam asigi miyamna singthanaribani Serauda awaba tatuna thorak pangamdraba miyambu lauthokpada Hairok ki imaibel sing amade miyamna laukiba thodang miyamna ngasisu kaudri Irang asi khaktana tana lamdam asida thokpa maiho langpok amadi thodok wathok singda Hairok apunba club sing na laukiba thodang amadi mateng sing thaganingai ni Miyam gi aifanabagi damakta club asina torokpa thabak thoram sida mahak amade maki imung manungna angamba mateng Pangani haiki. Asi apunba club aigi inau waimam sigana luching mirba tongan mo member kaya na yawa club sina mamang da apaba thabak kaya tawra kresa yani khak oibisga akoi gi yam satiba nonglei nungshit yawa len namaka taraki mase akoi hairo kendra sam sati ne soki adui matam na so leiba leitaba yumdagi are ere puthokan na so ibe nung singda mating pangkiba Thauramadu da hantak lauthokiba class 10 amadi 12 ki exam da mark wangna phangduna pass toraklaba Mahiroi national amadi international ki thakta lamdamasigi mai puraklaba sanaroi
PhD fanglaba mahairoi medical tamliba mahairoi singsu achamba khudol piduna pungning thogatke saruk yakiba MLA Sheikh Nurul Hasana lamdam asigi tungi yumbiral oirakadoriba lamdam asigi su laibak lepkadoriba amade khunai asigi mingsel oirakadoriba mahairoi singbu pungning thogat pahaibasi yamna tangai fadabane makhoibu achangba mioi amamam oihanna ba aikoi khudingmak na mathau taba khudingmak pinana ba khotna binagadabane haiki ngasi All Manipur United Clubs Organization amukogi miteng makada United Clubs Organization of Bishnupur District, United Kumbi and Neighboring Clubs Organization Yukanko amade Kumbi Ideal Youth Development Organization KIYDO ga punakusham naduna Kumbi Awang High School da Pradhan Mantri Jan Arogya Yojana ge health card sabagi thoram pangthokre thoram aduda mioi chamagatara romda PMJY ge card khusnake ngasigi card sabagi thoram aduda amukogi Vice President Dr. Norendra Thokchom UCOBIT ki President W Basanta Yukanko gi President Khangembam Netaji amadi PMJY and CMHT ge District Program Coordinator Lambam Dipakna marueba mioi sing oina sarugyake UCOBIT ki General Secretary L Premjitna anayek yaurokpa matamda layengna sel leitabagi awabadu khanadang oirabasu kohnabagi pandamda card sabagi thoram asi pangthokpani amade Bishnupur District ki tongan mafam kayadasu club singa khusamnatuna pangthokhigani haiki Manipur State Rural Livelihood Mission MSRLM ki makhada leiba Kanglai Hiyai Women Multipurpose Cooperative Society Limited CLF Mutlaroidaba Punsi ki lambi BLF sector na sinduna back to school ki thoram sector primary school da pangthokre thoram atuda lamlai kendra ki MLA KH Bomcha yauna MSRLM amadi atai department asigi staff singna nupi self help group member singa tangai fadana khangadaba hiram singi awareness piki thoronga mari leinana KH Bomcha na phongdokhibada BLF kaya semduna hana leiramba self help group singbu thak wangkhatna ba honariba MSRLM ge thausil asi afaba khongthang amani Housing Manipur da senthok lambi leitabagi awaba thengnari base lamlai kendra da su chapcha na thengnari nupi singi nongmagi sen thokna na ba lambi khara piri ba asina imung manungi changdaba yadraba hiram singda kharadang oirabasu menaba ngamlabadi lairaba ko anbada achoba mateng pangbangam gani Self help group members na su akhang ai singna sel ningthina siznaba hainaba takliba sing thabakta onthoknaba honaraga senmilon phagatnaba honamina si haiki Mularoidaba Punsi ki lambi BLF na sinduna back to school campaign ki thoram ngasi sector primary school sector da pangthokre CLF ki makhada pangthokkiba thoram aduda self help group ki member kaya na sargyaki All Manipur United Clubs Organization Amukogi Mideng Makhada Club Organization of Bishnupur District UCOBIT Lions Club of Imphal East Lions International District 322 DG Kungani Thoirak Suba Charter Anniversary and District Governors Official Visitation Function ngasi SAYC Community Hall Soibam Laikai Janims Rota Pangthokre ngasi ki thoramatu da District Governors Lions International District 322D TH Keso Past District Governor District 322D Professor W Gopi Mohan Past Governor District 322D M Gojendra Past District Governor District 322D H Manikumar Lions Club of Imphal East ki Secretary Raju Mandingbam amade Lions Club of Imphal East ki President L Indusu Sargyaki International Book of Records North East ki oina hanbo oina pisum oinam leruk taleba Khoisnam Tokyo Maitei Inspiring Human Award Pirakre Mahaki Mayumda Paumi Kharaga Unabada Khoisnam Tokyo Maitei na haikibada Aigi Pabung Khoisnam Kobana Hokar Oiduna Miyamgi Seba Togduna Laikidabadagi Mahaki Mamingda Hal Oidaba Sinda Thagi Pension Senfam Karapiba Amade Miyamgi Seba Angamba Tauruba Adugi Yengbiduna Award Asipirakpane
ꯑꯩꯍꯥꯛꯅ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔꯗ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯕꯅ ꯍꯥꯏꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕꯅꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯄ꯭ꯔꯃꯣꯁꯟ ꯀꯥꯔꯛꯄ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯄꯤꯔꯤꯕ ꯄꯦꯟꯁꯟꯒꯤ ꯁꯦꯟꯐꯝꯒꯤ ꯃꯤ ꯃꯁꯤꯡ ꯍꯦꯟꯒꯠꯅꯕ ꯍꯣꯠꯅꯒꯅꯤ ꯃꯁꯤꯗ ꯃꯤꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯈꯤ ꯈꯣꯏꯁꯅꯥꯝ ꯇꯣꯀꯤꯌꯣ ꯃꯩꯇꯩ ꯑꯁꯤ ꯃꯃꯥꯡꯗꯁꯨ ꯑꯋꯥꯔꯗ ꯀꯌꯥ ꯄꯤꯔꯛꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ वासने 2016 दा 15 दा लेकर 16 दगी इन बागी बिंदा थावदिंगी अखले का अलमन सिंह एचआईवी इफेक्टेड डिसेबल विंडोज मैं हमसे इन थावदिंगी तो लोग से थावदिंगी पेंशन से थावदिंगी सनी सनी भी लाख बनी मसी आई रिटायरमेंट सर्टिफिकेट पी गदुनी अनु नुआइबमना मसी बस खंगबि बोइना इंटरनेशनल बुक्स ऑफ रिकॉर्ड तसु आई बु चंबिरे दुगा इंस्पायरिंग ह्यूमन अवार्ड हसिनु 2025 की अवार्ड सिंग पीबिरकले मसी दबुत मैम सपोर्ट बिबा अदु मैम सिबिबा and hena khata to bungam jage ha kun thamjari Bisnupur District Kho-Kho Association Sinduna Mathang Thagi Mari Phauba Numit Kuni Chathagadaba Summer Kho-Kho Coaching Camp Haudokpagi Thauram Ama Kumbi Sandong Upper Primary School da Haudokre Manipur Amateur Kho-Kho Association Makagi Miteng Makhada Kumbi Sandong Upper Primary School ga punna Kushamnaduna Bisnupur District ki ahanba oina Kumbi Setupur Mayai Lekai Playground da Class 3 da ki Class 10 Phaubagi Grassroots ki School Mahairoi Singi Oiba Non-Residential Summer Kho-Kho Coaching Camp aduda School asigi Mahairoi Sing khakta natana akoibagi School singdagi lakpa Mahairoi nupa macha amadi nupi macha punna humputra mukna Summer Kho-Kho Coaching Camp asida saruk yari Bisnupur District Kho-Kho Association ki in charge retired PET Thanga Higher Secondary School and Ibohalna Achauba Thodang Loduna instructor Anina Takpi Tambigani coaching camp adu Haudokpada Kumbi Sandong Upper Primary School Headmaster Su Oiriba National Teacher Award Khangembam Indrakumar Manipur Amateur Kho-Kho Association ki Honorary General Secretary M Madhusudan BP K Budhi retired SSB Kabaddi ki National Player Singh M. Dilip K. Sanatomba, Tata Motors के Kabaddi National Player M. Mila, School की ओजा के H. Bedalakshmi Sargyaki. District Level 5 Aside Futsal Tournament ngasi Bisnupur District ki Nachau da Haudokre Yumbiral Kut Club Nachau na Sinduna ngasi dagi Nachau Public Ground da team kunga taruk na group mari thokna khaidoktu na Haudokiba tournament aduda ahoba numita sanakiba match ta Youth Brothers FC Kwasi Phaibo PEM Sapa FC Chiruna mari mangada maithiba pikre Loisilak pada maroiba pau amukana pijari. Sirui Lili Festival da sarugya balakadaba Maitai Singh Cookie Singi area da Power Gat Payaroi Haiba Cookie Students Organization Delhi ki President Paukjaku Guitegi Matakta FIR ama Impal Police Station da register tawkre. Aran balenga klon laibana chokhat pangamdabani chokhat pamadi nungai ephaba khunai ama semnaba ekoi gi miyam mikap thon ba mathau tai haina MP Bimol akoi jamna haikre Ilalon ba mahairoi ama yauna mioi ani KSA na phare Amade Laikhidraba Kunga Taruk Suba CRPF Battalion ki second in command M Prabhu ki thawai yaudra hakchang asi Imphal da purakre Hozki oina de ISTV na pijaba pau matang salojare meng tabri basing mo kana khurumjari